ꯑꯩꯅ ꯉꯔꯥꯡ ꯄꯥꯡꯒꯟ ꯑꯩꯈꯣꯏꯒꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯏꯅꯥꯎ ꯑꯃ ꯂꯩꯈꯤꯗꯦ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯆꯩꯀꯣ ꯑꯩꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯩꯅ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯃꯇꯨꯡ ꯊꯥꯒꯠꯄꯅꯤ ꯃꯗ ꯃꯌꯥꯝꯅ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯑꯣꯔ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯏꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯅꯥꯎ ꯑꯃ ꯃꯃꯤꯡꯗꯤ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯍꯥꯏꯀꯣ ꯉꯔꯥꯡ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯖꯩ ꯑꯔꯥꯝꯕꯥꯏ ꯇꯦꯡꯀꯣꯔꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯅꯤꯄꯨꯔꯗꯒꯤ ꯃꯨꯠꯊꯠꯀꯗꯕꯅꯤ ꯃꯩꯇꯩꯁꯨ ꯁꯞꯄꯣꯔꯠ ꯄꯤꯕꯤꯌꯨ ꯃꯩꯇꯩ ꯄꯥꯡꯒꯜꯁꯨ ꯁꯞꯄꯣꯔꯠ ꯄꯤꯕꯤꯌꯨꯅ ꯍꯥꯏꯀꯣ ꯑꯗ ꯍꯥꯏꯗꯣꯏꯁꯦ ꯅꯣꯏꯒ ꯑꯩꯈꯣꯏꯒꯁꯦ ꯃꯩ ꯇꯠꯅꯕ ꯌꯥꯗ꯭ꯔ ꯃꯔꯤ ꯑꯃꯅꯤꯀꯣ ꯅꯣꯏꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯅꯣꯏꯗꯤ ꯀꯩꯅꯣꯅꯦ ꯃꯩꯇꯩ ꯄꯥꯡꯒꯜꯅꯦ ꯃꯩꯇꯩꯒꯤ ꯄꯥꯡꯒꯜꯅꯦ ꯍꯥꯏꯕꯗꯤ ꯃꯤꯟꯁ ꯃꯩꯇꯩꯒꯤ ꯅꯤꯡꯉꯣꯜ ꯃꯆꯥ ꯃꯩꯇꯩ ꯅꯤꯡꯉꯣꯜ ꯃꯆꯥꯅꯦ ꯅꯣꯏꯁꯦ ꯄꯥꯡꯒꯜꯅꯦꯀꯣ ꯑꯗ ꯆꯨꯝꯃꯤ ꯂꯥꯟꯅꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯍꯧꯖꯤꯛ ꯑꯔꯥꯝꯕꯥꯏꯁꯦ ꯃꯨꯠꯊꯠꯅꯕꯒꯤ ꯄꯣꯂꯤꯇꯤꯛ ꯑꯃ ꯀꯟꯅ ꯁꯦꯝꯃꯦꯕ ꯒ꯭ꯔꯨꯞ ꯑꯃꯅ ꯑꯔꯥꯝꯕꯥꯏꯒꯤ ꯃꯃꯤꯡꯁꯦ ꯌꯨꯁ ꯇꯧꯔꯒ ꯃꯤ ꯐꯨꯕ ꯈꯣꯠꯄ ꯑꯃꯕꯨ ꯑꯔꯥꯝꯕꯥꯏꯒꯤ ꯃꯃꯤꯡꯁꯦ ꯌꯨꯁ ꯇꯧꯔ ꯁꯤꯖꯤꯟꯅꯕ ꯑꯃ ꯀꯟꯅ ꯇꯧꯔꯤꯀꯣ ꯑꯗꯣ ꯑꯉꯥꯡꯁꯤ ꯊꯧꯗꯣꯛꯇꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯣꯏꯔꯝꯗꯕ ꯌꯥꯏ ꯕꯠ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯨꯝ ꯌꯦꯡꯉꯅꯤ ꯀ꯭ꯔꯥꯏꯝꯁꯦ ꯁꯨꯝ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯔꯥꯝꯕꯥꯏ ꯍꯥꯏꯅ ꯇꯧ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯑꯔꯥꯝꯕꯥꯏꯒꯤ ꯃꯃꯤꯡ ꯑꯔꯥꯝꯕꯥꯏꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯃꯨꯠꯊꯠꯈꯤꯅꯕ ꯀꯣ ꯀꯟꯅ ꯄꯣꯂꯤꯇꯤꯛꯁ ꯁꯥꯟꯅꯔꯤꯀꯣ ꯒ꯭ꯔꯨꯞ ꯑꯃꯅ ꯁꯤ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯃꯩꯇꯩ ꯄꯥꯡꯒꯜꯁꯨ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯑꯩꯈꯣꯏ ꯃꯩꯇꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦ ꯕꯦꯛ ꯀꯃꯦꯟ ꯄꯤꯅꯔꯒ ꯈꯟꯅꯖꯕ ꯇꯧꯒꯨꯝꯁꯤ ꯀꯃꯥꯏꯅ ꯑꯔꯥꯝꯕꯥꯏ ꯌꯨꯁ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯁꯤ ꯃꯌꯥꯝꯗ ꯊꯤꯗꯣꯛꯃꯤꯟꯅꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯊꯤꯗꯣꯛꯃꯤꯟꯅꯁꯤ ꯑꯔꯥꯝꯕꯥꯏꯗ ꯂꯣꯏꯅ ꯌꯨꯁ ꯇꯧꯔꯦ ꯑꯔꯥꯝꯕꯥꯏ ꯃꯃꯤꯡ ꯁꯤꯟꯅꯒ ꯌꯨꯁ ꯇꯧꯔꯒ ꯃꯩꯇꯩ ꯖꯥꯠꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯔꯥꯝꯕꯥꯏꯁꯦ ꯃꯨꯠꯊꯅꯕ ꯍꯣꯠꯅꯔꯦꯀꯣ ꯁꯤ ꯃꯌꯥꯝ ꯈꯪꯕꯤꯌꯨꯀꯣ ꯑꯗꯣ ꯑꯃꯒꯤꯁꯨ ꯁꯞꯄꯣꯔꯠꯀꯤ ꯋꯥ ꯅꯠꯇꯦ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯀꯪꯂꯩꯄꯥꯛ ꯃꯆꯥ ꯉꯥꯛꯇꯦ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯁꯤꯐ ꯀꯪꯂꯩꯄꯥꯛꯀ ꯈꯤꯇꯪ ꯈꯟꯕꯤꯌꯨ ꯃꯌꯥꯝ ꯈꯪꯉꯦꯗꯅ ꯑꯩꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯩꯒꯤ ꯙꯔꯃ ꯄꯨꯊꯣꯛ ꯉꯥꯡꯅꯒꯨꯝꯁꯦ ꯁꯤꯐ ꯀꯪꯂꯩꯄꯥꯛꯀꯤꯗꯃꯛꯇ ꯈꯟꯁꯦ ꯃꯩꯇꯩ ꯄꯥꯛꯀꯁꯨ ꯀꯪꯂꯩꯄꯥꯛꯇ ꯂꯩꯅꯤ ꯃꯩꯇꯩ ꯑꯩꯈꯣꯏꯁꯨ ꯀꯪꯂꯩꯄꯥꯛꯇ ꯂꯩꯅꯤ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯀꯪꯂꯩꯄꯥꯛꯇ ꯂꯩꯅꯤ ꯑꯗꯨꯅ ꯀꯪꯂꯩꯄꯥꯛꯀꯤ ꯈꯟꯖꯦ ꯃꯌꯥꯝ ꯑꯣꯀꯦ ꯌꯥꯏꯐꯔꯦ ꯕꯥꯏ ꯕꯥꯏ